Hakselgi scheme lut Toure Haina Mla Ranjit na house the Sabak Fakkhre Department 10 inquiry chathargan Haina CM na thazaba pikre hayeng ayuk CM ga Ranjit ga unagadawri Manipur Legislative Assembly gi ngasigi mifam da khanakiba demand wise discussion da medical health and family welfare services ki makhada paikhatliba Chief Minister gi hakchen gi tengbang amasung Ayushman Bharat ki makhada layeng-bada aranba mayam ama Toure Haina Congress ki MLA Kangla Ranjit na house the Sabak Fakkhre Health Insurance Scheme Gomari Lena Boafam da Katmosan Tamladuna MLA Kangla Ranjit na haiki Lanai Hospital CMIST Makada Impelent Tauge Haibatargadi Hana Memorandum of Understanding MOU Amakuyak Pinahali MOU Aduda Tungan Balaina Sing the Changa the Basenpam Hana Lepto E Amasung Langak Nasenpam Asukam Nalayang but the Sangani Haina Pariba Aduda Anaba du Fadri Babalayang Lagani Haibasini Mahagna Hai Adubungak Libadi Anaba Amalayang Baloir Bamatamda Palising Yankin Mangatsangi Haina Bill Taraki Aduga Hai Basenpam Asigi Manungda CMIST Kartagi Lupalising Taragamari Siznaba Yagani Lemhori Balupalising Fumatoi Aduti Haina Namduna Tiale Masimak MOU Gi Wang Madani Anaba du Apiba Senpam Karaduna Panana Balayang Bafabagini Haina Yakraga Atop Pasel Putokan Bahai Basi Sugamag Yade Masi Adum Chanabi Oire CMIST Senpam Lut Toure Haina Maral Siraduna MLA Asina Haiki Chap Manaba Company na Sabak Chap Manaba ML gi Syrians Jenims Rims Amasung Chezo Hospital na Hidak Lai Kibagi Mamal Ama Pawba Manadre Karadana Lupa Yankai Matoi Aduga Karadana Lupa Lising Kuntraga Taruk Aduga Karadana Lupa Kun Mga Yaure Masimak Lut Toure Haibatak Pani Peasant Party Amagi Maming Paladuna MLA Asina Haiki Hospital da Numitaraga Matoi ni Layangki Layang badu da Syrian Senega yang Kairam Siznaki Aduga Mamal Suyam na Wangki Haibadi Lupalising Tara Taruk Taramki Syrians Laibada Lupalising Tara Taruk Taram Basisu Asumbatau da Brahai Wang Amani Masigi Sumatak da CMIST Kat Ningtina Salai Hanbayanaba Manipur government na Medi Assist Koba Agency Ama Zahi Ama Dalingak na Lupa Crore Anigap Dasmik Humpudra Mga Pidana Neki Zahi Ahum Kaki Oina Nekibadu Adum Sangdok Pagaloina Ningtina Tabak Taukide Achum Aran Tidok Naba Amasung Zerak Pibayanaba House Committee Ama Semsi Aduga Sel Amata Puraktana Layang Bayaba Skim Asigi Bakada Anabagi Imundagi Lupa Ama Pawbalo Bayaroi Haina CM na House the Loktopiu Wapam Mayam Adu Tarbutungda CM na Skim Asigi Matangda Departmental Inquiry Amat Tauge Rule gi wang mo da Hospitalsingna Anabasing dagi lupa ama LEITHOKLOI Karamba Makalgi Inquiry Tausige Haibadu Hayang Ayupung Nipal da Umukta Unasi Hairaga Gat Motion Adu Hando Hanki Kukiland Semlakpada Lokalakpada Duminakak LEITHOKLOI Haina NSCN I am na Fongdokre Kukiland Nagasing Bulam Mapuni Haina sa Kangla badi Kang Masel Nungsi Sana na Laiminabada Toydok na Kaibelite Haina GPRN Eastern Flanki Lieutenant General Ramanna Thador Patserol Amana Fongdorok di Zerol Asina Hai Karigumba Kuki Immigrant Singna Nagalim Gisarukta Kuki Homeland Sem na Batarang Lokalak Labadi Yabang Amloy Hiram Asida Nagasing na Mantik na Batawroy Lammapu Oiriba Nagasing da Kuki Immigrant Singna Kahen Batawang Chatabagaloy na Kumzalising Ani Kunga Mga Gijanda Imphal Ukrul Highway da Maral Lejadra Batangkul Winger Driver Amabutam Tina Fuki Haukiba February Nipan Dasu Kuki Militantsingna Indian Security Forces ka Khusam Narga Nagaling Gilam Manung Saliba Litanda May Tabagi Tawang Zataki Tangkul Nagasingi Yum Kunga Humday Hena May Takibagi Tawang da Indian Security Forces na Kuki Militantsingi Mateng Pamki Security Force ki Mateng Pangbamaram na Kuki Militantsingna Nagagi Lamda Kahen Batawang Zatarkibani Aduba Nagaling Bisarukta Kuki Homeland Semlakpada Lokalakpada Tuminakak LEITHOKLOI Haidi